Nongma sargada layamgi ningthau aduna magi manai anikak karisu tawdana famduna leiba adu urami. Makhoi ani adu yengbada yamna nungaitabagi mong ama urami. Madudagi layamgi ningthau aduna makhoi anibu kausilami aduga makhoi anina nungaitriba asigi maram karino. Mafam asidi sargani mafam asida nungaitaba amatta leiba yade haina harami. Madudagi manai ani aduna amuk makhoi mafam aduda karisu tawningai leite maram asina makhoi nungaitribani haina harami. Madudagi layamgi ningthau aduna amuk manai ani aduda makhoi sargadagi prithibida kummo aduga sahar amadagi khwaidagi mamal leiba pochak anikak magi manakta puraku haina yathang pirami. Ningthaugi yathang adu phanglaba lai manai ani adu sargadagi prithibida kumtharaklami. Makhoina prithibida leiba sahar amada laklami. Hairiba sahar asigi mayai maktada wang chauraba sanagi murti amakak khinduna leirami. Murti asi Rajkumar amagi saktamni. Murti asigi mamit ani asida mamal tanglaba higok machugi nung anikak haplami. Aduga murti asina pairiba thangsang asigi makhok asidana angangba machugi yamna langba yamna tangba nung makhal amasu haplami. Murti asi sahar adugi mayai maktada praja miyamsing asi mahakumna nungaina leyu haibagi khudam ama oirami. Maram asina miyamna murti asibu Happy Prince haina kaurami. Haibadi matam pumbada nungaidunata leiba Rajkumar haibani. Praja miyam aduna makhoigi angang nubi kappa themba phawbada murti adugi matau tamduna nungaina leyu haina themlami. Ningtham thagi matam usilaklami usek oya pumba makhoi hainagadauba asaba mafam singthiduna mayum hongnakirami. Mayam adugi marakta yawhaudaba sembrang ama mahaksu sahar asi phawduna asaba mafam amada chatnabagidamak pairaklami. Adubu mahangna asum pairakpada sahar adugi mayai yaurakpa matamda numit tasinkirami. Ahing aduma magi changjafam ahing lekfam mafam ama thirakpada mana sahar adugi mayaida leiriba Happy Prince ki murti adu urami. Sanagi murti adugi makhong aduda mahak ahing aduma leklagi khanduna mafam aduda tumnaba tawrami. Adubu mana tumthaba hek haurakpaga magi mathaktagi ising marik ama taraklami. Nongsu tadana ising marik adu kadaidagi taraklibano haina semrang aduna khallami. Asumna mana khallingai ising marik amagasu taraklami. Madudagi mana magi tumpham leifam adu hongdoklage haiduna mafam adudagi paithoraklami. Adubu mana paithorakpada sanagi murti adugi mamittagi mapi tarakpa adu mana urami. Magi makokta ngasaidagi tarakliba ising adudi murti adugi mapini haiba khanglaklami. Madudagi sembrang aduna murti aduda mahangna kapliba adu karigino mahakti Happy Prince ni nungaina leigadauba natra haina hanglami. Murti aduna mahak hojikti amuk hanna nungaiba Rajkumar haibadu oidre haina haraklami. Sembrang aduna amuk mahangna nungaitriba adugi maramdi karino haina amuk hanglami. Madudagi murti aduna mahaki haukiba punsi warising adu liraklami. Aina angang oiringai aihak yamna nungai yaifaba Rajkumar ama oina chauraki. Ipana ningthau imana maharani ni. Maram asina aigi awat apa amata leite. Aihak konungda ining tamna setningbada set chaningbada cha yamna nungaina hauraki. Ayuk nungthilgi matamdana chen chongduna harauna sanai. Aduga numidangi matamdana jagoi saduna nungaina leithoki. Ai awawa haibasi karino haiba masak khanglakte. Aigi oiba piklaba wakhal amada konung aduda aihak yamna nungaina leirakhi. Maram asina miyamna aibu nungsibiduna Happy Prince haina mingthonbibani. Adubu aina siraba matam asida makhoina aibu sahar asigi mayai asida murti oina khinduna thamlaba matam asidadi aihak nungaibagi ona tainaba maikaida leiriba awabagi masak adu uba phanglakle. Aihak hojikti praja miyamgi awaba asibu uba phangle. Aigi thamoi asi hojikti dhatuna saba oirabasu makhoigi awaba asidi aigi thamoi asida hojiksu adumak phawri. Maram asina aina ahing asida kaplibani. Madudagi sembrang aduna amuk mahangna hojik kaplibagi maram asina karigino haina hanglami.
ꯃꯇꯝ ꯑꯁꯤꯗ ꯍꯦꯄꯤ ꯄ꯭ꯔꯤꯟꯁꯀꯤ ꯃꯨꯔꯇꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯞꯂꯤꯕꯒꯤ ꯃꯔꯝ ꯑꯗꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯌꯥꯝꯅ ꯂꯥꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯒꯤ ꯐꯤ ꯌꯥꯝꯅ ꯀꯟꯅ ꯂꯣꯜꯂꯤ꯫ ꯅꯥꯀꯟꯗꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯃꯕꯨꯛ ꯂꯥꯝꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯤ꯫ ꯃꯥꯅ ꯃꯆꯥ ꯑꯁꯤꯕꯨ ꯄꯤꯖꯅꯕ ꯑꯆꯥ ꯑꯊꯛ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯃꯆꯥ ꯑꯁꯤꯕꯨ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯇꯨꯅ ꯊꯦꯝꯂꯤ꯫ ꯃꯁꯤ ꯎꯔꯨꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ꯫ ꯉꯝꯂꯕꯗꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯑꯩꯒꯤ ꯊꯥꯡ ꯑꯁꯤꯒꯤ ꯃꯈꯣꯛꯇ ꯌꯥꯎꯔꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯅꯨꯡ ꯑꯁꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯑꯁꯤꯗ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ꯫ ꯃꯈꯣꯏꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯁꯤ ꯀꯣꯛꯄ ꯑꯣꯏꯖꯅꯕ ꯍꯥꯏꯅ ꯃꯨꯔꯇꯤ ꯑꯗꯨꯅ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯖꯤꯞꯇ ꯄꯥꯏꯈ꯭ꯔꯒꯅꯤ, ꯃꯐꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯏꯪꯉꯤ, ꯃꯍꯥꯛ ꯁꯤꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯨꯔꯇꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯑꯗꯨ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨꯁꯨ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯦꯛꯂꯒꯦ, ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯄꯥꯏꯗꯨꯅ ꯑꯉꯥꯡꯕ ꯅꯨꯡ ꯑꯗꯨ ꯄꯤꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡꯗꯨꯃ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨ ꯃꯨꯔꯇꯤ ꯑꯗꯨꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯒꯤ ꯃꯈꯣꯛꯇ ꯌꯥꯎꯔꯤꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯑꯇꯥꯡꯕ ꯅꯨꯡ ꯑꯗꯨ ꯃꯥꯅ ꯄꯨꯗꯨꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯅꯕ ꯄꯥꯏꯕꯗ ꯃꯥꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯈꯔꯅ ꯃꯐꯝ ꯑꯃꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯀꯣꯅꯨꯡ ꯑꯗꯨ ꯐꯥꯎꯗꯨꯅ ꯄꯥꯏꯔꯛꯄ ꯃꯇꯝꯗꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯂꯣꯜꯂꯤꯕ ꯑꯗꯨ ꯐꯅ ꯌꯥꯝꯅ ꯀꯨꯏꯔꯦ, ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯦ, ꯐꯨꯔꯤꯠ ꯑꯗꯨ ꯂꯣꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨꯅ ꯀꯣꯅꯨꯡ ꯂꯥꯟꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯗꯨꯅ ꯄꯥꯏꯔꯛꯄꯅ ꯍꯦꯄꯤ ꯄ꯭ꯔꯤꯟꯁꯅ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯌꯨꯝ ꯑꯃꯗ ꯅꯨꯄꯤ ꯑꯗꯨꯅ ꯐꯤ ꯂꯣꯜꯂꯝꯕꯗꯒꯤ ꯋꯥꯔꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯃꯥꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯟꯗꯨꯅ ꯃꯥꯅ ꯃꯆꯤꯟꯗ ꯆꯤꯛꯇꯨꯅ ꯄꯨꯔꯛꯄ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯑꯇꯥꯡꯕ ꯅꯨꯡ ꯃꯈꯜ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯥꯏꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯁꯥꯅ ꯑꯉꯥꯡ ꯑꯗꯨꯕు ꯍꯨꯝꯗꯨꯅ ꯊꯦꯝꯕꯤꯔꯒ ꯑꯉꯥꯡ ꯑꯗꯨꯕు ꯇꯨꯝꯍꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤ ꯇꯨꯝꯍꯜꯂꯝꯂꯒ ꯁꯦꯝꯕ꯭ꯔꯥꯡ ꯑꯁꯤ ꯑꯃꯨꯛ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯜꯂꯛꯄꯗ ꯋꯥꯔꯗꯨꯅ ꯏꯁꯤꯡ ꯈꯧꯔꯥꯡꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯁꯤꯡ ꯊꯛꯄ ꯀꯨꯝꯂꯝꯃꯤ꯫ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨꯅ ꯏꯁꯤꯡ ꯊꯛꯂꯤꯕ ꯑꯗꯨ ꯂꯥꯏꯔꯤꯛ ꯏꯕ, ꯋꯥꯔꯤ ꯏꯕ ꯅꯨꯄꯥ ꯑꯃꯅ ꯎꯔꯝꯃꯤ꯫ ꯃꯥꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯁꯦꯝꯕ꯭ꯔꯥꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯤꯡꯊꯝꯊꯥ ꯆꯪꯂꯛꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯑꯇꯣꯞꯄ ꯑꯁꯥꯕ ꯂꯝꯗ ꯄꯥꯏꯗꯗꯨꯅ ꯑꯏꯪꯕ ꯃꯐꯝ ꯑꯁꯤꯗ ꯈꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯄꯔꯥ ꯑꯃ ꯇꯝꯁꯤꯜꯍꯧꯕ ꯆꯨꯝꯒꯅꯤ꯫ ꯑꯩꯍꯥꯛ ꯆꯥꯛ ꯐꯅ ꯂꯥꯝꯂꯕꯁꯨ, ꯆꯔꯥ ꯍꯦꯜꯂꯕꯁꯨ ꯑꯩꯅ ꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯋꯥꯔꯤꯏꯕ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯄꯤ ꯄ꯭ꯔꯤꯟꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨꯅ ꯃꯨꯔꯇꯤ ꯑꯗꯨꯗ ꯅꯤꯡꯊꯝꯊꯥ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯄꯥꯏꯔꯨꯕꯒꯤ ꯃꯁꯥ ꯑꯗු ꯌꯥꯝꯅ ꯁꯥꯒꯠꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯨꯔꯇꯤ ꯑꯗꯨꯅ ꯃꯥꯅ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯒꯤ ꯃꯁꯥ ꯑꯗꯨ ꯁꯥꯒꯠꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗු ꯆꯨꯝꯃꯤ ꯍꯥꯏꯅ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯏꯖꯤꯞꯇ ꯆꯠꯄꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯆꯠꯂꯒꯦ, ꯉꯁꯤ ꯑꯁꯤꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯨꯔꯇꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛ ꯆꯠꯈꯤꯅꯨ, ꯃꯥꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇꯪꯒ ꯄꯥꯡꯕꯤꯈꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨꯅ ꯃꯍꯥꯛ ꯍꯟꯗꯛꯅ ꯀꯔꯝꯕ ꯃꯇꯦꯡꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯨꯔꯇꯤ ꯑꯁꯤꯅ ꯁꯍꯔ ꯑꯁꯤꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯏꯕ ꯅꯨꯄꯥ ꯑꯃꯅ ꯋꯥꯔꯤ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯏꯔꯤ, ꯑꯗꯨꯕు ꯃꯍꯥꯛ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯕꯗꯒꯤ, ꯆꯔꯥ ꯍꯦꯟꯕꯗꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯌꯦꯠ ꯊꯪꯕꯗ ꯌꯥꯎꯔꯤꯕ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯑꯇꯥꯡꯕ ꯅꯨꯡ ꯑꯁꯤ ꯅꯨꯄꯥ ꯑꯁꯤꯗ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ, ꯃꯥꯒꯤ ꯑꯋꯥꯕ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨꯅ ꯃꯍꯥꯛ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯃꯐꯝ ꯑꯗꯨꯗ ꯂꯦꯛꯂꯒꯦ, ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨꯅ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯌꯦꯠ ꯊꯪꯕꯗ ꯌꯥꯎꯔꯤꯕ ꯅꯨꯡ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯋꯥꯔꯤ ꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯝꯂꯤꯉꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯨꯡ ꯑꯗꯨ ꯊꯝꯕꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯅꯨꯡ ꯑꯗꯨ ꯊꯦꯡꯅꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫
ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯂꯒ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨ ꯍꯦꯞꯄꯤ ꯄ꯭ꯔꯤꯟꯁꯀꯤ ꯃꯅꯥꯛꯇ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯨꯔꯇꯤ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯥꯝꯅ ꯉꯟꯅ ꯏꯖꯤꯞꯇ ꯄꯥꯏꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯨꯔꯇꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛ ꯆꯠꯈꯤꯅꯨ, ꯃꯥꯒꯤ ꯃꯇꯦꯡ ꯑꯃꯠꯇꯒ ꯄꯥꯡꯕꯤꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨꯅ ꯃꯍꯥꯛ ꯏꯖꯤꯞꯇ ꯌꯧꯕ ꯌꯥꯝꯅ ꯊꯦꯡꯂꯒꯅꯤ, ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯌꯧꯅꯔꯝꯂꯒꯅꯤ, ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯊꯝꯊꯥ ꯌꯧꯔꯛꯂꯕꯗꯤ ꯃꯍꯥꯛ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯞꯄꯤ ꯄ꯭ꯔꯤꯟꯁꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯁꯨ ꯌꯥꯔꯝꯃꯤ꯫ ꯃꯨꯔꯇꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯊꯦꯜ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯌꯦꯔꯨꯝ ꯌꯣꯜꯂꯤꯕ ꯑꯁꯤ ꯌꯦꯡꯉꯨ, ꯃꯥꯒꯤ ꯌꯦꯔꯨꯝ ꯑꯁꯤ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯣꯏꯅ ꯀꯥꯏꯔꯦ꯫ ꯃꯥꯅ ꯃꯌꯨꯝꯗ ꯍꯟꯈꯤꯕꯗ ꯄꯩꯁꯥ ꯄꯨꯗꯅ ꯍꯜꯂꯕꯗꯤ ꯃꯄꯥꯅ ꯁꯣꯏꯗꯅ ꯐꯨꯕꯤꯔꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯑꯣꯏ ꯊꯪꯕꯗ ꯌꯥꯎꯔꯤꯕ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯃꯃꯜ ꯇꯥꯡꯂꯕ ꯅꯨꯡ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯄꯤꯕꯤꯌꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯅꯨꯡ ꯑꯁꯤ ꯃꯄꯥꯗ ꯄꯤꯕꯗ ꯃꯄꯥ ꯑꯗꯨ ꯍꯔꯥꯎꯒꯅꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯁꯨꯍꯜꯂꯔꯣꯏ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯄꯨ ꯃꯍꯩ ꯇꯝꯕ ꯑꯣꯏꯅ ꯊꯥꯕꯤꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯦꯝꯕ꯭ꯔꯥꯡ ꯑꯁꯤꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯉꯝꯂꯣꯏ, ꯃꯃꯤꯠ ꯑꯗꯨ ꯂꯧꯊꯣꯛꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯎꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯨꯔꯇꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯍꯦꯞꯄꯤ ꯄ꯭ꯔꯤꯟꯁꯀꯤ ꯃꯃꯤꯠ ꯅꯥꯝꯃ ꯑꯗꯨꯁꯨ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯅꯨꯡꯗꯨ ꯐꯪꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨ ꯍꯧꯖꯤꯛ ꯍꯦꯞꯄꯤ ꯄ꯭ꯔꯤꯟꯁꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨꯅ ꯍꯦꯞꯄꯤ ꯄ꯭ꯔꯤꯟꯁꯀꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯃꯛ ꯌꯥꯎꯗ꯭ꯔꯦ, ꯑꯗꯨꯅ ꯃꯥꯗꯤ ꯀꯔꯤ ꯑꯃꯠꯇ ꯎꯕ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨꯅ ꯃꯨꯔꯇꯤ ꯑꯗꯨꯗ ꯃꯍꯥꯛ ꯏꯖꯤꯞꯇ ꯆꯠꯂꯔꯣꯏ, ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯩꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯨꯔꯇꯤ ꯑꯗꯨꯅ ꯃꯍꯥꯛ ꯏꯖꯤꯞꯇ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨꯅ ꯌꯥꯔꯝꯗꯦ꯫ ꯃꯥꯗꯤ ꯑꯐꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅꯤ, ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯩꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯦꯝꯕ꯭ꯔꯥꯡ ꯑꯁꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯎꯕ ꯁꯍꯔ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯝꯃꯤ꯫ ꯍꯦꯞꯄꯤ ꯄ꯭ꯔꯤꯟꯁꯅ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯁꯍꯔ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯄꯥꯏꯗꯨꯅ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤ ꯍꯥꯏꯕ ꯄꯥꯎ ꯇꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨ ꯀꯣꯏꯅ ꯄꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯜꯂꯛꯂꯒ ꯃꯥꯅ ꯃꯨꯔꯇꯤ ꯑꯗꯨꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯁꯍꯔ ꯑꯗꯨꯗ ꯍꯧꯖꯤꯛꯁꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯁꯤꯡꯅ ꯅꯨꯡꯉꯥꯏꯅ ꯑꯍꯥꯎ ꯑꯍꯥꯎꯕꯇ ꯆꯥꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯒ ꯂꯥꯏꯔꯕ ꯀꯌా ꯑꯃꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯑꯉꯥꯡ ꯈꯔ ꯑꯃꯁꯨ ꯏꯪꯗꯨꯅ ꯃꯈꯣꯏ ꯊꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯃꯩ ꯇꯦꯛꯇꯨꯅ ꯂꯩꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯊꯣꯉꯥꯛꯄꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄꯤꯈꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯍꯦꯞꯄꯤ ꯄ꯭ꯔꯤꯟꯁ ꯃꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯈꯔ ꯌꯦꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯨꯔꯇꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯐꯛꯇꯨꯅ ꯂꯥꯏꯔꯕꯁꯤꯡ ꯑꯗꯨꯗꯈꯔ ꯌꯦꯟꯊꯣꯛꯂꯝꯃꯤ꯫ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗු ꯁꯅꯥꯈꯔ ꯐꯪꯖꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯈꯔꯗꯤ ꯀꯣꯛꯆꯔꯝꯃꯤ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯌꯥꯝꯅ ꯏꯪꯕ ꯃꯇꯝ ꯑꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨ ꯏꯪꯃꯟꯕꯗꯒꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨ ꯁꯤꯔꯦ ꯈꯪꯕꯗ ꯍꯦꯞꯄꯤ ꯄ꯭ꯔꯤꯟꯁꯀꯤ ꯊꯃꯣꯏ ꯑꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯨꯔꯇꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯊꯤꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯅꯤꯡꯊꯧꯗ ꯋꯥꯀꯠꯇꯨꯅ ꯂꯧꯊꯣꯛꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯈꯔ ꯂꯥꯛꯇꯨꯅ ꯃꯨꯔꯇꯤ ꯑꯗꯨꯕు ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯨꯔꯇꯤ ꯑꯗꯨꯕꯨ ꯆꯤꯡꯊꯔꯝꯃꯤ, ꯑꯗꯨꯒ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯃꯈꯣꯏꯅ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯃꯩꯅ ꯂꯣꯏꯅ ꯆꯥꯛꯈꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯙꯥꯇꯨꯅ ꯁꯥꯕ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨꯗꯤ ꯃꯩ ꯑꯗꯨꯅ ꯆꯥꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯍꯦꯞꯄꯤ ꯄ꯭ꯔꯤꯟꯁꯀꯤ ꯊꯃꯣꯏ ꯑꯗꯨ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯍꯦꯞꯄꯤ ꯄ꯭ꯔꯤꯟꯁꯀꯤ ꯊꯃꯣꯏ ꯑꯃꯗꯤ ꯁꯤꯔꯕ ꯁꯦꯝꯕ꯭ꯔꯥꯡ ꯑꯅꯤ ꯑꯗꯨ ꯉꯁꯥꯏꯒꯤ ꯁꯔꯒꯗꯒꯤ ꯀꯨꯝꯂꯛꯄ ꯃꯅꯥꯏ ꯑꯅꯤꯗꯨꯅ ꯈꯨꯟꯗꯨꯅ ꯂꯩꯌꯥꯝꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯑꯗꯨꯅ ꯁꯍꯔ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯂꯩꯕ ꯄꯣꯠꯁꯛꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯌꯥꯝꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯅꯤꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯅꯥꯏ ꯑꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯝꯃꯤ꯫
ꯅꯤꯡꯊꯧꯅꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯂꯩꯕꯅꯤ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯦꯞꯄꯤ ꯄ꯭ꯔꯤꯟꯁꯀꯤ ꯃꯨꯔꯇꯤ ꯑꯃ ꯂꯩꯔꯩꯕꯥꯛ ꯑꯗꯨꯗ ꯈꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯁꯩ ꯁꯛꯇꯨꯅ ꯍꯔꯥꯎꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯊꯨꯝꯕꯦꯂꯤꯅ ꯍꯥꯏꯅ ꯀꯧꯏ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯡꯒꯪ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯃꯥꯒꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯌꯨꯝ ꯑꯗꯨꯗ ꯃꯥ ꯃꯇꯣꯝꯇꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯅꯨꯡꯁꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯥꯝꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯀꯞꯂꯝꯃꯤ꯫ ꯃꯥꯅ ꯃꯥꯒꯤꯁꯨ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯅꯕ ꯁꯥꯟꯅꯃꯤꯟꯅꯅꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯇꯪ ꯂꯩꯖꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯍꯥꯛꯅ ꯀꯞꯂꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ, ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯗꯨꯒꯤꯗꯃꯛ ꯅꯍꯥꯛ ꯀꯔꯤꯁꯨ ꯋꯥꯒꯅꯨ, ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯪꯅꯕ ꯂꯝꯕꯤ ꯑꯗꯨ ꯃꯥꯅ ꯁꯤꯟꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯁꯛꯇꯤ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯒꯤ ꯃꯔꯨ ꯑꯃ ꯁꯦꯝꯂꯝꯃꯤ ꯑꯗꯨꯒ ꯃꯔꯨ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯃꯥꯅ ꯄꯤꯔꯤꯕ ꯂꯩꯒꯤ ꯃꯔꯨ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯄꯪꯍꯧꯗ ꯍꯧꯕ ꯂꯩꯒꯤ ꯃꯔꯨ ꯅꯠꯇꯦ, ꯃꯁꯤꯗꯤ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯦꯜꯂꯕ ꯃꯔꯨꯅꯤ꯫ ꯂꯩ ꯃꯔꯨ ꯑꯁꯤꯕꯨ ꯒꯝꯂꯥꯗ ꯍꯥꯞꯇꯨꯅ ꯅꯨꯡꯁꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯆꯥꯏꯕꯤꯌꯨ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯅꯨꯃꯤꯠ ꯃꯉꯥꯜꯗ ꯄꯨꯊꯣꯛꯄꯤꯕꯗꯤ ꯀꯥꯎꯒꯅꯨ꯫ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯂꯩ ꯑꯁꯤꯅ ꯀꯔꯤ ꯑꯣꯜꯂꯛꯄꯒꯦ ꯍꯥꯏꯕꯗꯨ ꯅꯍꯥꯛ ꯈꯪꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯃꯥꯅ ꯄꯤꯔꯝꯂꯤꯕ ꯈꯨꯗꯣꯜ ꯑꯗꯨꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯂꯩ ꯃꯔꯨ ꯑꯗꯨ ꯒꯝꯂꯥ ꯑꯃꯗ ꯂꯩꯍꯥꯎ ꯂꯩꯕ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯊꯥꯔꯝꯃꯤ꯫ ꯅꯨꯡꯁꯥ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯅꯕꯒꯤꯗꯃꯛ ꯃꯥꯅ ꯂꯩ ꯃꯔꯨ ꯌꯥꯎꯔꯕ ꯒꯝꯂꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥ ꯑꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯒꯝꯂꯥ ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯅꯨꯡꯁꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯆꯥꯏꯖꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯂꯩ ꯃꯔꯨ ꯑꯗꯨ ꯂꯩ ꯄꯥꯝꯕꯤ ꯑꯣꯏꯅ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯩ ꯄꯥꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯅꯤꯡꯊꯤꯖꯩ, ꯌꯦꯡꯕꯗ ꯇꯨꯂꯤꯞ ꯂꯩꯒꯤ ꯄꯥꯝꯕꯤ ꯑꯗꯨ ꯃꯥꯜꯂꯝꯃꯤ꯫ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯏꯁꯤꯡ ꯆꯥꯏꯕꯗꯒꯤ ꯂꯩ ꯄꯥꯝꯕꯤ ꯑꯗꯨ ꯃꯄꯨꯡ ꯐꯥꯔꯛꯇꯨꯅ ꯂꯩ ꯑꯃ ꯁꯥꯠꯂꯛꯂꯝꯃꯤ꯫ ꯂꯩ ꯑꯗꯨꯁꯨ ꯒꯨꯂꯥꯞ ꯃꯆꯨꯒꯤ ꯃꯇꯧꯒꯨꯝꯅ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯗꯤ ꯅꯨꯄꯤ ꯑꯁꯤꯅ ꯏꯁꯤꯡ ꯆꯥꯏꯕ ꯂꯣꯏꯔꯒ ꯂꯩ ꯄꯥꯝꯕꯤ ꯑꯁꯤꯗ ꯁꯥꯠꯂꯤꯕ ꯑꯄꯣꯝꯕ ꯂꯩ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯆꯨꯞꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯣꯝꯂꯝꯕ ꯂꯩ ꯑꯗꯨ ꯃꯀꯥ ꯐꯟꯅ ꯁꯥꯠꯇꯣꯔꯛꯏ ꯑꯗꯨꯒ ꯂꯩ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯄꯤꯛꯄ ꯅꯨꯡꯁꯤꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯎꯕꯗ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯤꯡꯖꯕ ꯑꯗꯨ ꯊꯨꯡꯍꯜꯂꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯥꯅ ꯑꯉꯥꯡ ꯑꯗꯨꯕు ꯃꯥꯒꯤ ꯈꯨꯕꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯍꯦꯟꯗꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯊꯨꯝꯕꯦꯂꯤꯅꯥ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯗ ꯃꯥꯅ ꯃꯍꯥꯛ ꯑꯁꯤ ꯃꯥꯒꯤ ꯃꯃꯥꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯡꯅ ꯊꯨꯝꯕꯦꯂꯤꯅꯥ ꯍꯥꯏꯅ ꯀꯧꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯩꯖꯨꯀꯥꯛ ꯑꯃꯒꯤ ꯃꯀꯨꯅ ꯊꯨꯝꯕꯦꯂꯤꯅꯥꯒꯤ ꯐꯃꯨꯡ ꯑꯣꯏꯅ ꯁꯦꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯒꯨꯂꯥꯞꯀꯤ ꯂꯩꯅꯥꯁꯤꯡꯅ ꯃꯥꯒꯤ ꯐꯩꯖꯨꯞ ꯑꯣꯏꯅ ꯁꯨꯞꯂꯝꯃꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯊꯨꯝꯕꯦꯂꯤꯅꯥ ꯏꯁꯤꯡ ꯄꯥꯇ꯭ꯔ ꯑꯃꯒꯤ ꯃꯊꯛꯇ ꯂꯩꯅꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯍꯔꯥꯎꯅ ꯁꯥꯟꯅꯖꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯅꯨꯄꯤ ꯑꯗꯨ ꯄꯦꯟꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯊꯨꯝꯕꯦꯂꯤꯅꯥ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯍꯣꯕ ꯑꯃꯗꯒꯤ ꯆꯥꯎꯔꯕ ꯍꯪꯉꯣꯏ ꯑꯃ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯪꯉꯣꯏ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯥꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯣꯏꯍꯜꯂꯒꯦ, ꯃꯥꯒꯤꯅ ꯃꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤ ꯈꯜꯂꯗꯨꯅ ꯍꯪꯉꯣꯏ ꯑꯗꯨꯅ ꯊꯨꯝꯕꯦꯂꯤꯅꯥꯕꯨ ꯃꯥꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒ ꯀꯣꯟꯅꯅ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅꯕꯒꯤꯗꯃꯛ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯗ ꯍꯧꯕ ꯊꯥꯔꯤꯛꯊꯥ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯂꯝꯃꯤ꯫ ꯍꯪꯉꯣꯏ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯄꯨꯈ꯭ꯔꯤ ꯃꯌꯥꯏ ꯑꯗꯨꯗ ꯊꯝꯂꯝꯂꯕꯅꯤꯅ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯌꯨꯛ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯊꯨꯝꯕꯦꯂꯤꯅꯥ
ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯌꯥꯏ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯪꯉꯣꯏ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯒꯅꯤ ꯍꯥꯏꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯊꯨꯝꯕꯦꯂꯤꯅꯥꯅ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯂꯨꯍꯣꯡꯕ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯃꯃꯥꯅ ꯊꯨꯝꯕꯦꯂꯤꯅꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯥꯅ ꯐꯅ ꯀꯟꯅ ꯊꯤꯗꯨꯅꯁꯨ ꯊꯨꯝꯕꯦꯂꯤꯅꯥꯕꯨ ꯊꯤꯕꯗꯤ ꯐꯪꯂꯝꯗꯦ꯫ ꯊꯨꯝꯕꯦꯂꯤꯅꯥꯅ ꯂꯩꯔꯤꯕ ꯊꯥꯔꯤꯛꯊꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯉꯥ ꯈꯔ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯉꯥꯁꯤꯡ ꯑꯗꯨꯅ ꯊꯨꯝꯕꯦꯂꯤꯅꯥ ꯑꯃꯗꯤ ꯍꯪꯉꯣꯏ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯊꯨꯝꯕꯦꯂꯤꯅꯥꯒꯤꯗꯃꯛ ꯈꯜꯂꯒ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯊꯨꯝꯕꯦꯂꯤꯅꯥꯕꯨ ꯃꯇꯦꯡ ꯄꯥꯡꯂꯁꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯍꯪꯉꯣꯏ ꯃꯃꯥ ꯃꯆꯥ ꯑꯗꯨꯅ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯉꯥꯁꯤꯡ ꯑꯗꯨꯅ ꯊꯨꯝꯕꯦꯂꯤꯅꯥꯅ ꯇꯣꯡꯂꯤꯕ ꯊꯥꯔꯤꯛꯊꯥ ꯃꯅꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯆꯤꯛꯊꯠꯂꯝꯃꯤ꯫ ꯉꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯆꯤꯛꯊꯠꯄꯗꯒꯤ ꯊꯥꯔꯤꯛꯊꯥ ꯃꯅꯥ ꯑꯗꯨ ꯃꯈꯣꯡꯗꯒꯤ ꯇꯣꯉꯥꯟ ꯇꯥꯗꯨꯅ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯑꯗꯨꯗ ꯃꯥꯅ ꯇꯣꯡꯂꯤꯕ ꯊꯥꯔꯤꯛꯊꯥ ꯃꯅꯥ ꯑꯗꯨ ꯑꯁꯨꯝ ꯇꯥꯎꯊꯔꯛꯂꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯇꯥꯎꯊꯔꯛꯄꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯪꯉꯣꯏꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯊꯤꯕ ꯐꯪꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯐꯝ ꯀꯌꯥ ꯑꯃ ꯐꯥꯎꯔꯗꯨꯅ ꯃꯍꯥꯛ ꯇꯥꯎꯊꯔꯛꯄꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯃꯥꯒꯤ ꯐꯖꯕ ꯑꯗꯨ ꯎꯔꯨꯕꯗ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥ ꯑꯃꯅ ꯃꯥꯒꯤ ꯐꯖꯕ ꯑꯗꯨꯕꯨ ꯁꯩꯊꯥꯗꯨꯅ ꯏꯁꯩ ꯀꯌꯥ ꯑꯃ ꯁꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯊꯨꯝꯕꯦꯂꯤꯅꯥ ꯊꯥꯔꯤꯛꯊꯥ ꯃꯅꯥ ꯑꯗꯨꯅ ꯃꯆꯦꯠ ꯑꯃ ꯀꯣꯟꯁꯤꯟꯗꯨꯅ ꯐꯩꯖꯨꯞ ꯑꯣꯏꯅ ꯁꯨꯞꯇꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯨꯃꯤꯠꯅ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯏꯁꯤꯡꯗ ꯌꯩꯕꯗ ꯏꯁꯤꯡ ꯑꯗꯨ ꯁꯅꯥ ꯃꯆꯨꯒꯨꯝꯅ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯅꯗꯤ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯇꯥꯎꯊꯔꯛꯄꯅ ꯊꯨꯝꯕꯦꯂꯤꯅꯥ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯋꯥꯡꯂꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯗ ꯇꯥꯁꯤꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯔꯕ ꯀꯥꯡꯆꯦꯛ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯡꯆꯦꯛ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨ ꯇꯥꯅ ꯅꯨꯄꯤꯃꯆꯥ ꯑꯗꯨꯕꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯀꯥꯡꯆꯦꯛ ꯑꯗꯨꯁꯨ ꯊꯨꯝꯕꯦꯂꯤꯅꯥꯒꯤ ꯐꯖꯕ ꯑꯗꯨꯗ ꯉꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯊꯨꯝꯕꯦꯂꯤꯅꯥꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯥꯜꯂꯤ, ꯃꯁꯛ ꯌꯥꯝꯅ ꯊꯤ, ꯖꯥꯠꯁꯨ ꯃꯥꯟꯅꯗꯦ, ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯥꯡꯆꯦꯛ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯊꯨꯝꯕꯦꯂꯤꯅꯥꯕꯨ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯂꯪꯊꯣꯛꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯝꯊꯥ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯨꯝꯕꯦꯂꯤꯅꯥ ꯎꯃꯪ ꯑꯗꯨꯗ ꯃꯍꯥꯛ ꯏꯪꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯐꯝ ꯆꯥꯐꯝ ꯊꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥꯟꯅꯕ ꯏꯐꯪ ꯐꯪꯂꯝꯗꯦ꯫ ꯃꯥꯅ ꯑꯁꯨꯝ ꯀꯣꯏꯅ ꯂꯥꯛꯄꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯑꯅꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗꯒꯤ ꯂꯧꯕꯨꯛ ꯎꯆꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯊꯨꯝꯕꯦꯂꯤꯅꯥꯅ ꯃꯍꯥꯛ ꯎꯃꯪ ꯑꯗꯨꯗ ꯂꯝꯕꯤ ꯂꯝꯃꯥꯛꯅꯔꯦ, ꯃꯐꯝ ꯈꯪꯗ꯭ꯔꯦ, ꯃꯍꯥꯛ ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ, ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯆꯪꯖꯐꯝ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯎꯆꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯇꯣꯝꯇꯅꯤ ꯂꯩꯔꯤꯕ ꯑꯗꯨꯅ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯕꯗ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯊꯨꯝꯕꯦꯂꯤꯅꯥꯅ ꯃꯥꯒꯤ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯎꯆꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯁꯤꯠ ꯅꯥꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯊꯨꯝꯕꯦꯂꯤꯅꯥꯕꯨ ꯆꯥꯛꯁꯪꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯤ꯫ ꯇꯦꯕꯜ ꯑꯃꯗ ꯐꯝꯍꯟꯗꯨꯅ ꯊꯨꯝꯕꯦꯂꯤꯅꯥꯕꯨ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯝꯊꯥ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯌꯨ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯊꯨꯝꯕꯦꯂꯤꯅꯥ ꯎꯆꯤ ꯑꯗꯨꯒꯤ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯝꯃꯤ꯫ ꯎꯆꯤ ꯑꯗꯨꯅ ꯃꯥꯅ ꯇꯨꯝꯂꯤꯉꯩ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯥꯁꯨ ꯊꯨꯝꯕꯦꯂꯤꯅꯥꯒꯤ ꯐꯖꯕ ꯑꯗꯨꯗ ꯉꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯛꯅ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯔꯒꯦ ꯍꯥꯏꯅ ꯅꯤꯡꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯎꯆꯤ ꯑꯗꯨꯅ ꯊꯨꯝꯕꯦꯂꯤꯅꯥꯗ ꯃꯥꯒꯤ ꯌꯨꯝꯂꯣꯟꯅꯕ ꯑꯃ ꯃꯈꯣꯏꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯀꯅꯤ, ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯌꯨꯝꯂꯣꯟꯅꯕ ꯑꯃꯃꯝ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯄꯒ ꯎꯆꯤ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯅ ꯎꯇꯤꯜ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯆꯤ ꯑꯗꯨꯅ ꯀꯧꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯇꯦꯕꯜ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯎꯇꯤꯜ ꯑꯗꯨꯁꯨ ꯊꯨꯝꯕꯦꯂꯤꯅꯥꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯉꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯎꯆꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯂꯩꯖꯕ ꯆꯦꯡ ꯆꯥꯛꯁꯤꯡ ꯂꯣꯏꯅ ꯄꯤꯒꯦ, ꯊꯨꯝꯕꯦꯂꯤꯅꯥ ꯑꯁꯤ
maga luhongjarage haina hairami ina khunba util aduna hairiba wa adu uchi aduna leithokpa ngamlamde uchi aduna util aduda ayaba pirami madudagi util adu mayumda luhongnaba sem sarurage hairamlaga chatkhirami Thumbelina di util aduga luhongba pamlamde maram asina mahak jamna kaplami Thumbelina mathangi ayukta mahak uchi adugi yum adu thadoktuna umang aduda chelaklami Mana asum chelakpada sendrang ama magi lambi aduda taaduna leirami Mana changchinduna yengbada sendrang adu hinglamdi makhongda khara sokpadagi I thoktuna paiba ngamdaba oiramle Thumbelina na mateng panglage khanduna umang adudagi hidak khara thiduna uchek adugi asokpa aduda thomduna yatsinbirami madudagi uchek adu hanagi matawgumna amuk hanna paiba ngamlaklami Uchek aduna harauna Thumbelina bu thagatlami aduga magi mateng pangbibagi magi damak kari tawjaramu haibage haina hanglami matam asida uchi amadi util ani adu Thumbelina gi maming kauduna mahakpu thiraklami madudagi Thumbelina na uchek aduda mahakpu uchi asina util aduda luhonglagani haina haire mahakti util aduga luhongba pamde aduna mahakpu mafam adudagi Puduna atopa mafam amada thambiramu haina uchek aduda haijarami uchek aduna Thumbelina bu magi manangada tonghalami aduga mafam adudagi paikhirami Thumbelina na uchi aduda mabu magi yum aduda changjafam pibibagi damak thagatchari haina lauduna uchi aduda hairami uchi amadi utin ani adu ingangna yengduna leihawi madudagi uchek aduna Thumbelina bu leingakta hauba mafam amada puraklami Mafam aduda lay makal suna haurami mafam adusu yamna phajarabi uchek mayam amana isai saktuna mafam adu yamna ingna sikna leirami uchek aduna mahak chatlagi hairamlaga Thumbelina bu mafam aduda thamlamlaga mahak paikhirami Thumbelina leising adugi marakta chen chongduna harauna sanarami madudagi mana mahakki mama adu ningsinglaklami mahak mayumda chatninglami matamasida ikhang khanghaudana Mahakka chawba manaba masa panba nupa ama magi manakta paisilaklami aduga mahakpu kanano onthokna phajakhre haina harami Thumbelina mahakki masak maming adu nupa aduda taklami aduga nupa adudana mahakti kanano haina hanglami nupa aduna amuk mahakti leibak adugi ningthawni haina harami ningthaw adusu Thumbelina bu ubada yamna ngaurami mana Thumbelina da mahakka luhongda si haina harami Thumbelina na khanba yaba khalami mana mamangda thengnarakiba hangoi kangchek amadi utin sing adudagidi ningthau aduna hena mahaka chanaragani haina khalami madudagi mahagna nupa aduda mahak yare haina hairami adubu makhoi ani luhonglaba matungda mamagi manakta chattuna makhoi ahum punna leminasi haina hairami ningthau adusu Thumbelina na haiba wafam adu yarami mamai thangdadi makhoi ani luhonglabi Ningthau aduna Thumbelina da khudol oina arangba phajaraba masa anikhak pibirami masa adugi matengna mahak paiba ngamlami madudagi makhoi ani luhongba loiraduna mamagi manakta amuk hanna laklami mamasu mahaki mangkhraba Thumbelina ubada yamna haraujarami numit adudagi mama masa amuk hanna nungaina leminakhirami wari asi matang asida losinjare Wari silibada soikiba yaurabasu tabiriba pumnamakna ngakpinaba nolokna haijari mathangi wari thagalakpada khangnabagidamakta channel asibu subscribe tawdriba ichil inausingna channel asibu subscribe tawsinbiramu thagatchari